nang naram chatna nangi ghamandi nangi mi usit thoidaba mi khudangi nangna phai nangna chummi nangna henbani atopadi loina karim khangdaba karim haitabane ne khalido nongma natraga nongmadi nangi madugi papto nangani mayam khuramjari mayam ngasi suai wari macham ga puraga lakjare ai warobu yade mayam ai nahangeidi khoigi manipur gi silenau khoigi youtube friends mayam adedi khoigi manipur romdagi yengbirakpa mayam punamakna khangnaba aina lonje khara khara khoigi mitairon sengna sengna sijinna bai hak honajabani adubu ngasidi khara makhaidi dum mix on adum tawshalage ado ai ngasigi wari sidi mayam da ai hak wari ma haujarage yamna lanthum leiba sampatti yamna leiba ningthau ama leijarami hoi ningthau ai jari sampatti leidoini ko ningthau ama leijarami mahakna ngasidi aise aigi lanthum thambam gi kado sanalikonna thallaba aigi kado amtangdi ngasidi yengthoge aina mana kasida manai masen kauraga lao hey mantri lao hey manai masen noi myam jangasi lao kasida ai ngasi aigi sampatti mayam aigi lanthum sanalikon punamakse ngasi yenge haina adumai tawraga khoigi sanalikon thambagi kasida manimukta leiriba kasida change changaga mana yenge ko sumaina makhadasu khoigi khanat pairaga leiba phirukta laidukta paira leiba adugaidi mathang mathang khoigi thak thak thola thola rasu pairaga leiba sana mayam se ubada phaja khreda ko aise wakhal chanhongna nungai khreda ko aina ma sum koeng jingna sana likon mani mukta mayam se sum jinglakpada ahangba khoigi thola haigadra khoigi sana thamgadaba mafam ama khanghangi hangna ui hais sigi mafam sidi kamaina hangino karam haina tawrino manaisna ining thau sigi mafam sida leiramba sampatti si mafam sida leiramba sanalikon dudi sumaina khoigi samrajya sida leiba praja amgi macha ningol thajaba da maigi lamthung ama undanabada khoina sijinakre awana kayada khoina mateng pangkhre yam phai mateng panggadabni aina jai phare aina mase adumai tawraga adudi sigi hangi mafam sida khwaidagi hena mamal leiba khwaidagi hena phajaba khwaidagi hena magun leba posak ama mafam sida thamgadabani hoi ining thau gi yathang nanaina injury ena adumaina tawraga adudi asigi hangba mafam asida mamal leiba phajaba aigi thamoi huba ngamba posak ama puraga thamba ngamba mido mangongda ihak rajya sigi machet ama mangongda ina khudolaina tamgani adudi manai masen pau chenthau kanana ngamgadaba aigi thamoi huba ngamba aigi mitta aigi thamoida jang launa panba phaja posak ama sida purakpa ngamdanabagi pauchen chelu aina mangonda matek chaba khudol pigani aina ining thau gi athangin jare aina adamai tawsida bazar dang laubla e ining thauna phaja khudol am purakpa mido sumaina khoigi matek chaba khudol pigani aina law lakpasiga khoigi nupi sanoi bi em khakna tabada hais hai sibu masigi price ai lon se ngasidi khakha janjala dum ngangi ko masigi ning thauna phajaba posakama phajaba min thauna apamba poram purakpada price ma pigini haise chawa price am pini haise masigi price aina lawda bajadre aina mana khalle mana chatpase ubadamu khara masa paba hanubimga aise sum magi figure do sum haibe wani ko
ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯒꯤ ꯋꯥꯈꯜꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯕꯒꯤ ꯚꯥꯞꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯤꯡꯁꯤꯟꯕꯤꯌꯨ ꯑꯍꯥꯟꯕꯒꯤꯁꯤꯅ ꯄ꯭ꯔꯥꯏꯖ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯈꯔ ꯏꯅꯣꯏ ꯅꯣꯏꯕꯤ ꯆꯍꯤ 50 50 ꯁꯨꯕꯤ ꯑꯃꯅꯤ ꯑꯃꯁꯨ ꯑꯗꯨꯝ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯕꯤ ꯆꯍꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯕꯤꯃꯤꯅ ꯃꯥꯅ ꯈꯜꯂꯤ ꯍꯩꯁ ꯃꯁꯤꯒꯤ ꯁꯨꯔꯖꯕꯇꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯅ ꯀꯔꯤ ꯁꯨꯔꯖꯕꯇꯤ ꯏꯆꯦ ꯁꯨꯔꯖꯕꯇꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯖ ꯄꯤꯅꯤ ꯍꯥꯏꯌꯦ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯁꯅꯥ ꯂꯤꯀꯣꯟꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯕꯤꯕ ꯉꯝꯕ ꯅꯤꯡꯊꯧꯗ ꯊꯃꯣꯏ ꯍꯨꯍꯟꯕ ꯉꯝꯕ ꯃꯤꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯥꯏꯖ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅ 마su 칼레 가만히 떠시기 가만히 떠시기 ngasi기 nungdangsida ahingsida surjabatisu wakhal khandare sondagi rebati kawi apabisina moy masu wakhal khalle mai jumda chal kari karamba idea tawraga no ina karamba phajaba pot kadai dai kari puraksige aina ahinga se tumba yadre kari puraksige sum khanbada moy ani se ahinge nongan ba khanghaudre nongalaga para asumna surjabatiga rebatiga ahingse jamna wana nongan ba ngairaga nongalaga surjabati se ningthaugi manakta chatle yamna luba warini ningthauna pirakkodariba price sina punchi chuba thabak sudana chaba yarage haibagi sempham ni pirakkadoise mana chatlaga haire iningthaugi mitta chuba phajaba posak thamoi huba posak to puraknabagi damakta aihak lakjare adugi damakta ai wafam kharadi aihak haijage karino surjabati hayu nang asi laklibase kari mathaugi no hayu iningthau aingonda ahanbada sel kharadi piba mathau tani adugi sel duna aihak sillaga langaga aina ngasigi numit sigi manungda ngasigi nungandringi manungsida aihakna posak ado aina thaurang tawjagadormi aduna adugi aisig aingonda sel piba tayena se surjabati chummi nang haidu haina pire paisa pire adugagi sondai rebati su para belai hai surjabati se mang thana chakhari mana hekta price lobo japonte aina logodori mian ma su singnaraga lai yaure iningthau na pauje liba sumaina price pini sugumba jamna phajaba posak ama ningthau konungi sana likon manimukta gi marakta thamba jaba posak ama mathau purakpa miduda khudol pigani haibado aihaksu adugi saruk jajage aduna engonda su sel kharadi pibu mathau tani haina rebati jam phani se haina pesa pire engonda su dumai tawna moyani se mai mathau dam pangthoe adugagi surjabati se mana kari tawsige haina ma sum khallaga mana ahanbada khungi bamon am haina thongba thakba heiba mamon amagi manakta mana chatlaga haire aiga wamta di haige sumai tawna ningthauna pamba ningthaugi konungda sajaiba jaba tawba jaba posak ama jamna phajaba posak jamna phaba posak amtang sinlangna bai damakta ikhoini wahai ama tanadaba yadre dudi karino haibada ningthausina khwaidi hena chabada hawgadaba posak ama khoidagada posak ama sinlanga si ena fare dudi ena se list ne bamon jin haire si ghi asuk sangom asuk badam pista asuk asigumba adugidi manam musiba cheng manam musiba adugumba posak ghi thau asigumba se list iraga pire surjabati se chale chatlaga bamon hairakpa adugi matungina list ki matungina posak se loina leire bamon ju matam chana thongba hagotana manam maha nuksina khoidana thongwa sillang khare sonda su rebati su khalli kaino tawsu nungthindi
ꯁꯣꯝꯗꯗꯤ ꯕꯥꯔꯣ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯁꯤꯕꯨ ꯀꯔꯤ ꯂꯧꯁꯤꯡꯅꯣ ꯇꯧꯒꯗꯧꯁꯤ ꯍꯥꯏꯅ ꯃꯥꯁꯦ ꯇꯞꯄꯤ ꯁꯨꯝ ꯆꯠꯂꯤ ꯃꯥꯅ ꯁꯨꯝ ꯆꯠꯄꯁꯤꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯁꯦ ꯃꯁꯥ ꯉꯝꯗꯗꯅ ꯎꯈꯣꯡ ꯃꯌꯥꯗ ꯗꯥꯛꯇꯔꯗ ꯄꯨꯕ ꯉꯝꯖꯗꯗꯅ ꯁꯦꯜ ꯑꯝꯇ ꯂꯩꯇꯗꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯁꯤ ꯎꯕꯗ ꯃꯥꯅ ꯈꯜꯂꯤ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯗꯥꯛꯇꯔꯗ ꯑꯝꯇꯪ ꯄꯨꯒꯦ ꯑꯩ ꯑꯝꯇꯪ ꯂꯥꯏꯌꯦꯡꯕ ꯄꯨꯒꯦꯅ ꯇꯧꯕꯁꯦ ꯑꯩ ꯈꯨꯠꯇ ꯁꯦꯜ ꯑꯝꯇꯪ ꯂꯩꯇꯦ ꯍꯥꯏꯅ ꯏꯃꯥ ꯏꯆꯥ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗꯤ ꯍꯜꯂꯛꯄꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯋꯥꯟꯊꯅ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯌꯦꯡꯕ ꯄꯨꯒꯦꯅ ꯇꯧꯕꯅꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯀꯞꯇꯅ ꯂꯩꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯔꯦꯕꯇꯤꯁꯤꯅ ꯈꯜꯂꯦ ꯑꯩꯕꯨ ꯁꯣꯝꯗꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯁꯤꯡꯗꯨꯗꯤ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯕꯨ ꯏꯃꯥꯡꯗ ꯃꯃꯥ ꯑꯁꯤꯅ ꯀꯞꯄꯒ ꯂꯩꯔꯤꯁꯦ ꯃꯆꯥꯁꯦ ꯂꯥꯏꯌꯦꯡꯕ ꯉꯝꯗꯦꯅ ꯑꯩꯕꯨ ꯄꯩꯁꯥꯁꯤꯕꯨ ꯈꯔ ꯄꯤꯈ꯭ꯔꯁꯤꯔꯅꯦ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯑꯩꯅ ꯁꯤꯜꯂꯒ ꯅꯤꯡꯊꯧꯁꯤꯗ ꯎꯠꯂꯨꯗꯣꯏꯁꯤꯕꯨ ꯍꯥꯏꯅ ꯀꯩꯗꯧꯁꯤꯒꯦ ꯁꯨꯝ ꯈꯜꯂ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯦꯗ ꯑꯩ ꯍꯥꯏꯅ ꯃꯥꯅ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯛꯄ ꯁꯤꯟꯐꯝꯁꯤꯒꯒꯤ ꯃꯥꯅ ꯗꯥꯛꯇꯔꯗ ꯄꯨꯕ ꯌꯥꯅꯕ ꯃꯃꯥꯁꯤꯗ ꯄꯩꯁꯥꯁꯦ ꯄꯤꯕꯤꯔꯦ ꯁꯦ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯅꯪꯅꯦ ꯂꯥꯏꯌꯦꯡꯗꯅ ꯗꯥꯛꯇꯔꯗ ꯄꯨꯅ ꯈꯣꯠꯅ ꯅꯪ ꯂꯥꯏꯌꯦꯡꯖꯔꯣ ꯍꯥꯏꯅ ꯑꯩꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯏꯁ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯂꯩꯖꯔꯛꯄ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯁꯅꯥ ꯃꯆꯨꯒꯤ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯂꯩꯖꯔꯛꯄꯁꯦ ꯃꯥꯅ ꯍꯥꯏꯔꯦ ꯏꯆꯦ ꯏꯕꯦꯝꯅ ꯏꯆꯥꯒꯤ ꯂꯥꯏꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯍꯥꯛ ꯊꯃꯣꯏꯗꯒꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯑꯩꯍꯥꯛ ꯑꯩꯒꯤ ꯃꯥꯏꯔꯦꯟꯁꯦ ꯄꯨꯕꯤꯈꯣ ꯍꯥꯏꯅ ꯃꯥꯏꯔꯦꯟꯁꯦ ꯄꯤꯔꯤ ꯔꯦꯕꯇꯤꯅ ꯄꯤꯗꯁꯨ ꯌꯥꯅꯤ ꯑꯩ ꯄꯩꯁꯥꯗꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤ ꯑꯩ ꯃꯥꯏꯔꯦꯟꯒ ꯄꯨꯔꯣꯏ ꯑꯩ ꯄꯨꯕꯤꯗ꯭ꯔꯒꯗꯤ ꯃꯥꯏꯔꯦꯟꯁꯦ ꯂꯧꯕꯤꯈꯤꯗ꯭ꯔꯒꯗꯤ ꯑꯩ ꯋꯥꯈꯜ ꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗ ꯍꯣꯏ ꯐꯔꯦ ꯍꯥꯏꯅ ꯃꯥꯅ ꯃꯥꯏꯔꯦꯟꯁꯦ ꯂꯧꯔꯛꯑꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯇꯝ ꯌꯧꯁꯜꯂꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯩꯅ ꯐꯖꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯁꯤꯟꯗꯣꯏꯁꯦ ꯃꯥ ꯁꯨꯝ ꯆꯠꯄꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯁꯦ ꯀꯣꯂꯦꯖ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯗꯅ ꯃꯃꯥꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯇꯧꯔꯗꯅ ꯏꯃꯨꯡꯁꯦ ꯗꯣꯔꯕꯥꯔ ꯀꯥꯟꯅ ꯂꯩꯔꯝꯃꯦ ꯄꯩꯁꯥꯁꯦ ꯂꯩꯇꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥ ꯑꯁꯤꯃꯨꯛ ꯎꯔꯦ ꯇꯧꯔꯤꯁꯤꯕꯨ ꯑꯉꯥꯡꯁꯤ ꯀꯣꯂꯦꯖ ꯀꯥꯖꯗꯣꯔꯤꯁꯤ ꯃꯥꯅ ꯑꯦꯗꯃꯤꯁꯟꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯄꯩꯁꯥꯁꯦ ꯌꯥꯝꯃꯤꯀꯣ ꯅꯤꯡꯊꯧꯅ ꯄꯤꯔꯛꯏꯁꯦ ꯑꯩꯕꯨ ꯈꯔ ꯄꯤꯕꯤꯈ꯭ꯔꯁꯤꯅꯦ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯩꯅ ꯁꯤꯟꯗꯣꯔꯤꯁꯦ ꯍꯥꯏꯅ ꯃꯥꯁꯨ ꯑꯃꯨꯛ ꯈꯟꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯣ ꯑꯩ ꯄꯤꯔꯝꯕꯁꯦ ꯊꯣꯛꯄ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯥꯅ 10,000 ꯈꯛ ꯍꯦꯛ ꯈꯥꯏꯗꯣꯛꯑ ꯄꯤꯕꯤꯔꯝꯃꯦ ꯃꯃꯥꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯣꯏꯅ ꯀꯔꯤꯗꯤ ꯇꯧꯅꯤ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯆꯦꯅ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯅ ꯃꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒꯤ ꯑꯎꯟꯄꯣꯠꯀ ꯑꯣꯏꯖꯕ ꯁꯅꯥ ꯃꯆꯨꯒꯤ ꯁꯅꯥꯕꯨꯟ ꯑꯃ ꯂꯩꯖꯕ ꯀꯣꯞꯂꯤ ꯇꯧꯕ ꯑꯃꯈꯛ ꯑꯩ ꯁꯅꯥꯕꯨꯟꯁꯦ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ ꯑꯩꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯖꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯄꯨꯔꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯩ ꯄꯤꯔꯛꯀꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯄꯨꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯃꯥꯏꯅ ꯁꯅꯥꯕꯨꯟ ꯑꯃꯒ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯏꯔꯦꯟꯗꯨꯃꯒ ꯁꯅꯥꯕꯨꯟ ꯑꯃꯒ 2 ꯁꯨꯔꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯁꯨꯝ ꯑꯃꯨꯛ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤꯗ ꯀꯩꯗꯧꯁꯤꯒꯦꯅ ꯇꯧꯕꯁꯤꯗ ꯑꯍꯜ ꯑꯃ ꯅꯥꯔꯒ ꯐꯤ ꯐꯥꯎꯗ ꯁꯨꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯛ ꯅꯤꯛꯅ ꯂꯩꯔꯝꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯐꯤ ꯑꯃꯇꯪ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯄꯩꯁꯥꯁꯤꯕꯨ ꯄꯤꯊꯣꯛꯑ ꯑꯩꯕꯨ ꯐꯤ ꯑꯃꯇꯪ ꯄꯤꯔꯝꯃꯁꯤꯔꯅꯤ ꯑꯩꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯇꯝꯗꯤ ꯌꯧꯁꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯇꯧꯔꯤꯁꯤꯕꯨ ꯁꯨꯖꯕꯗꯨꯗꯤ ꯉꯁꯥꯏꯅ ꯀꯩꯅꯣ ꯁꯤꯟꯅ ꯂꯣꯏꯔꯝ ꯇꯥꯔꯤꯅꯦ ꯑꯗꯨꯝ ꯈꯜꯂꯒ ꯁꯣꯏꯗꯦ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯀꯝꯕꯜ ꯑꯃ ꯂꯩꯔꯒ ꯍꯦꯛ ꯄꯤꯕꯤꯔꯝꯃꯤ ꯑꯗꯩꯗꯤ ꯑꯍꯜꯁꯤꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯃꯇꯨꯗꯨꯅ ꯏꯆꯦ ꯏꯕꯦꯝꯃꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯃꯥꯏ ꯌꯨꯝꯗꯒꯤ ꯈꯨꯖꯥꯏ ꯑꯃ ꯃꯥꯅ ꯂꯩꯖꯕ ꯈꯨꯖꯥꯏ ꯑꯃꯈꯛ ꯄꯨꯔꯒ ꯄꯤꯔꯦ ꯔꯦꯕꯇꯤꯁꯦ ꯄꯤꯔꯛꯀꯅꯨ ꯑꯁꯤ ꯑꯩ ꯀꯗꯥꯏꯗꯒꯤ ꯑꯩ ꯁꯤ ꯄꯤꯗꯁꯨ ꯌꯥꯏ ꯄꯩꯁꯥ ꯌꯥꯝ ꯂꯩ ꯄꯤꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯤꯒ ꯅꯝꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯒ ꯄꯤꯁꯜꯂꯛꯑꯦ
ꯁꯣꯝꯗꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4ꯗꯅꯤꯀꯣ ꯍꯥꯏꯅꯔꯤꯁꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯈꯠꯀꯗꯕ ꯄꯣꯠꯁꯛꯁꯦ ꯑꯗꯨꯒꯒꯤ ꯁꯣꯝꯗꯒꯤ ꯁꯨꯖꯕꯇꯤꯁꯤꯅ ꯀꯩꯗꯧꯔꯦ ꯕꯥꯃꯣꯟꯁꯤꯗ ꯊꯣꯡꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛ ꯃꯊꯛꯇꯒꯁꯦ ꯑꯩꯈꯣꯏꯒꯤ ꯕꯗꯥꯝ ꯄꯤꯁꯇꯥꯅꯒ ꯁꯖꯥꯏꯔꯒ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯐꯖꯕ ꯁꯤꯁꯇꯦꯝ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯕꯣꯜ ꯐꯖꯕ ꯑꯝꯗ ꯇꯧꯅ ꯁꯖꯥꯏꯗꯅ ꯃꯥꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯟꯗꯅ ꯃꯥꯁꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯀꯥꯈꯠꯂꯛꯑꯦ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯂꯥꯛꯆꯔꯦ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯄꯦꯜꯂꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯅꯤ ꯑꯩꯍꯥꯛꯅ ꯄꯨꯖꯔꯛꯏꯁꯦ ꯍꯥꯏꯅ ꯃꯥꯅ ꯄꯨꯔꯛꯑꯦ ꯑꯁ ꯊꯃꯣꯏ ꯍꯨꯔꯦꯗꯀꯣ ꯃꯅꯝꯁꯦ ꯑꯩꯅ ꯅꯤꯡꯊꯧꯁꯨ ꯍꯥꯏꯔꯤꯌꯦ ꯃꯅꯝꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯎꯔꯅꯤꯗ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯒꯤ ꯍꯥꯡꯂꯕ ꯊꯣꯂꯥꯁꯤꯗ ꯁꯤꯃꯛ ꯊꯝꯃꯗꯤ ꯌꯥꯅꯤꯅ ꯃꯥ ꯈꯜꯂꯦ ꯑꯗꯨꯒꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯉꯦ ꯈꯔ ꯀꯣꯠꯂꯒ ꯌꯦꯡꯕꯕꯨ ꯍꯥꯎꯈ꯭ꯔꯦꯗ ꯈꯣꯏꯊꯨꯝꯅꯗꯅ ꯘꯤ ꯃꯅꯝ ꯁꯪꯒꯣꯝ ꯃꯅꯝ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅ ꯃꯥ ꯈꯜꯂꯦ ꯑꯗꯨꯏꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦꯍꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯔꯦꯕꯇꯤꯁꯤꯁꯦ ꯄꯨꯔꯥ ꯃꯥꯗꯤ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯟꯕꯁꯦ ꯅꯪꯉꯛꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯃꯗꯝ ꯄꯩꯁꯥꯁꯦ ꯄꯤꯊꯣꯛꯑꯝꯗꯅ ꯏꯅꯤꯡꯊꯧ ꯑꯩ ꯊꯦꯡꯈ꯭ꯔꯦꯅ ꯃꯥꯅ ꯂꯥꯛꯑꯦ ꯔꯦꯕꯇꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯆꯃꯣ ꯂꯥꯛꯇꯅ ꯇꯧꯔꯤꯁꯦ ꯍꯥꯏ ꯅꯤꯡꯊꯧꯒꯤ ꯑꯩꯅ ꯐꯖꯕ ꯄꯣꯠꯁꯛ ꯈꯔꯗꯣ ꯊꯧꯔꯥꯡ ꯇꯧꯒꯦꯅ ꯇꯧꯕꯗ ꯁꯦꯟ ꯊꯨꯝꯗꯨꯁꯨꯅꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯅ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯥꯏꯊꯤꯕꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯩ ꯑꯗꯨꯇ ꯑꯩ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗꯒꯤ ꯁꯨꯖꯕꯇꯤꯅ ꯔꯦꯕꯇꯤ ꯀꯥꯟꯅꯄꯣꯠꯇꯦ ꯅꯪ ꯉꯝꯃꯔꯣꯏꯗ ꯄꯣꯠꯅꯤꯅ ꯆꯠꯂꯣꯗ ꯅꯪꯒꯤ ꯅꯄꯣꯠ ꯆꯩ ꯅꯪ ꯀꯔꯤꯝꯇꯁꯨ ꯄꯨꯔꯛꯇ꯭ꯔꯦ ꯆꯠꯂꯣ ꯅꯁꯥ ꯅꯎꯗꯨꯁꯨ ꯏꯔꯨ ꯃꯥꯏꯊꯊꯣꯛꯇꯅ ꯂꯥꯛꯏꯔꯣ ꯅꯪ ꯈꯟꯈ꯭ꯔꯣ ꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯔꯣꯏꯅ ꯑꯗꯨ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯌꯦ ꯔꯦꯕꯇꯤ ꯐꯔꯦ ꯅꯪꯅ ꯀꯩꯗꯧꯔꯛꯏꯕ ꯇꯧꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯐꯖꯕ ꯄꯣꯠꯁꯛ ꯊꯤꯒꯦ ꯍꯥꯏꯅ ꯊꯣꯛꯄꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯒꯦꯅ ꯇꯧꯕꯗ ꯉꯝꯖꯗꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯉꯨꯕꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯨꯖꯥꯏꯁꯤꯃ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯈꯨꯖꯥꯏ ꯅꯠꯇꯦ ꯃꯥꯏꯔꯦꯟꯁꯤꯃ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯃꯥꯏꯔꯦꯟꯁꯦ ꯐꯖꯈ꯭ꯔꯦꯗ ꯍꯥꯏ ꯅꯤꯡꯊꯧꯁꯦ ꯐꯖꯈ꯭ꯔꯦꯗ ꯃꯥꯏꯔꯦꯟꯁꯦ ꯍꯥꯎꯔꯅꯤꯗ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯃ ꯆꯠꯂꯨꯕꯗꯅ ꯁꯅꯥꯕꯨꯟ ꯑꯀꯣꯞꯄ ꯑꯃ ꯄꯤꯔꯛꯏ ꯑꯃꯗꯅ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯣꯏꯊꯨꯝꯗꯅ ꯍꯥꯎꯔꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯑꯍꯥꯎꯕꯁꯤꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯥꯡꯖꯔꯨꯕ ꯃꯇꯦꯡ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯄꯥꯡꯉꯨꯕꯗ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯈꯨꯗꯣꯜ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯁꯛ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯡꯊꯧ ꯍꯥꯏꯅ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦ ꯃꯨꯟꯅ ꯆꯨꯝꯃꯤ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯒꯤꯗꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯗꯨꯅ ꯅꯥꯄꯟ ꯆꯥꯎꯕꯤ ꯁꯨꯖꯕꯇꯤꯒꯤ ꯄꯣꯠꯁꯛꯇꯣ ꯅꯤꯡꯊꯧꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯕꯇꯤꯅ ꯄꯨꯔꯛꯂꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯁꯅꯥꯕꯨꯟ ꯑꯀꯣꯞꯄ ꯑꯗꯨꯒ ꯄꯤꯊ꯭ꯔꯥꯏꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯥꯏꯔꯦꯟ ꯁꯅꯥ ꯃꯆꯨꯒꯤ ꯃꯥꯏꯔꯦꯟ ꯑꯗꯨ ꯈꯛꯇꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯒꯤ ꯊꯝꯐꯝꯒꯤ ꯑꯍꯥꯡꯕ ꯃꯐꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯤꯖꯥꯏꯟ ꯇꯧꯅ ꯁꯖꯥꯏꯕꯗ ꯄꯨꯡꯅꯪ ꯐꯖꯈꯤ ꯍꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯅ ꯍꯣꯠꯅꯔꯛꯄ ꯃꯥꯅ ꯇꯧꯖꯔꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯐꯖꯅ ꯂꯧꯁꯤꯟꯕꯤꯈꯤ ꯌꯥꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ